Pausada yung iba iba pau khara update tawjare. Budget session hayangdagi famnanaba cabinet warip nakhe. May famhawon namita speaker khankani governor address laigane. Amasung budget puthokane. Si Minister Nongthomba Birenda Lusingba sungsingna balikak asigi ahanba state cabinet ki mifam ngasi ayu phamkhre. Mifam aduda mathang senba sahi lisingani kunithoi kurumdoi budget estimate puthokna ba assembly ki mifam tha asigi kun marida. Hawraga March kun daruk phawwa chathana ba warip laukhre. Manipur Legislative Assembly ki Secretary ke magazine khudek pi dona thokiba cherula maki matungina Assembly session awun namita Assembly ki speaker khan bagi mikal pang thokare mikal sen namita sigi ipung mapanda pang thongna ba state asigi governor khangala khre speaker ki mirip sa heng March kulom doide ki nabit jung pung taragani soi phaw bagi manungda pisilakna ba khangala kle sahi amagi ahan ba session oiba maram na March kun mari dagi famba hu gadoriba Assembly session asida Manipur ki governor la kan hisan sahi gi oiba warul thamgare Novenomni khakta ki budget session oiba maram na mifam ahobon meta madang janba sahi lising ani kunithoi kolomdoi ki budget estimate bodon account amasong revised estimate na jengba puthokane session ahobon meta house asigi member weramba laiki dressing ki mapamda igai khumda utpagi thoram pang thokane state cabinet ki ifam aduda nawna minister oina wasak lawkhraba thongham biswajit jumnam khemchan govindas konthau jap napsa kemke namasong awangbup nemai su saruk yake Taragan itu coba Manipur Legislative Assembly da kanana speaker urak ya bagi haiba hausukso iwai inil amada fangba gamdre. Ado mo po voisin dan akai siang lahir ba International Congress di andaki Assembly election asida party isigi mere puthokwa laite haina. Party isigi masinjat pamisa kamana haire. BJP ki wadasu MLA kana po speaker ki candidate wen kadagi haiba ngasin mitang atheng ba phawba warip lo bangam kide. Party isigi speaker ki candidate puthokpada nakwak tana bagi wafam lakadra haiba ki mi paiba Laivana BJP ki high command na hakthem na khuting jin da speaker oina na ba mire puthokani haire hariba mire patu hayeng epung tara foba ki manung Manipur ki BJP state unit amasung lenga ki losing bada khangala kani haire marakasida ngarang no bidang janata dal united ki emre taruk na chief minister nongthomba biren unakre lenga kasida sawgalle aina mangjung na governor da Cherol Fishin Krabal Look Wajina andaki assembly ki mikal asina BJP na puthokpa mire ta sagot kani ana thajaba biram ki haire Si Minister Nongthomba Birena ahan bu in office paraba tungta NPF ki lusing ba ani na si Minister una ba lakre. Makoy ani adudi hanaki nagalingi si Minister Dr. Surhos Lijetsu amasong NPF ki president ne. Makoy na si Minister una ba lakiba adu Minister ki set hengkan na pataksin ba oigani haina lawnari. Amarom da sahi mga lengak pun binaraklava NPF ki MLA tarit nasu ngasi si Minister Nongthomba Biren una kre. Makoy na CM una riba adu lengak ki lusing ba ora pagi nawai ba fongtok po oina una bani haire. Atau pau amadana LPG domestic cylinder gi mamal lufa yang kai hangat kre mamang sai ki October thada sakthong gas LPG gi mamal wangkat ki adu ki tungda ahan poina lebak asida domestic LPG gi mamal ana da gi lupa yang kai hangat kre anuba mamal asi au ki ba hing da gi sana ba hau kre masida sunata na petrol apasung diesel gi mamal su liter amada paisa marfu hangat kre agency ki pawra hai petrol apa diesel ki mamal su mamang sai ki December amada hangat kre gi tungda ngase hangat leva asina khwai gi nauna hangat pare Nauna hengat pa mambal si parga Manipur da petrol gi mambal samba ka supna amma paisa yang kai gum toy diesel gi mambal marfu manga paisa marfu ka taruk pere loina na India gi maru ever city or Delhi da petrol gi mambal lupa marfu dara taruk paisa kun ga mathoy diesel gi mambal marfu taret paisa nifu ka taret Mumbai da petrol gi mambal samba ka tara paisa marfu ga ni thoy diesel gi mambal marfu dara manga Chennai da petrol gi mambal samba ka supna ani paisa tara ga taruk diesel gi mambal marfu dara thoy paisa tara ga mapan Kolkata da petrol ki pamal sama ka supna banga paisa jangkai ka matoi diesel ki pamal mafutra paisa umpu gani thoi pire Manipur da LPG domestic cylinder am refill to bada hana lupa lising ma ka supna jangkai ka matoi paisa jangkai piram ba adu lupa jangkai hengkal ka lupa lising ma ka sama supna amma paisa jangkai pire mamalasi au ki va hing da ki sana ba hau kre hare petrol diesel amasung sakthong gas ki mamal hengkal hiva asigi maram Russia ki Ukraine ka sukna riba lal asina ohela pani hare Malem Gelebak singi marungda Indiana sada marfuga mga kisang lom Malem Gelebak sing dagi Indiana laire Russia madi Ukraine ki marugta thok liba ungkat na ba asina maram orga kurdual ki mamal barrel amada dollar sama kulom engkat krabane Central Excise Duty petrol ki wana liter dalupa nifal lauri amadi diesel ki dalupa taruk lauri lauri ba sanga si pandemic mamangda lau ki excise duty adu dak hena wangle tentha da jummai thapa ki thawluk ta chena bani aiba mioi ani fare Handak pang thoki batara kan itu coba Manipur Assembly election second phase ki vote thada kada pan nomba walingai ki March marike nabidang pung tara makhairum tabada wangjing tentha AC ki manung chanba tentha khongpan da leiwa
Naurem Chauba Sing Chai Humbuga Taret Afokfa and Kasi Singijum Masakang the Basing by Tadok Pikiva Tawangaduda. Jenabari Hyper Mayu and Nikasi Tawal District Police Napaka level Matung Court of Tokre. Parabasing Adudi Tenta Kokbal the Gip Parang Tip Gana Sing, Sahiang Higamatoi Apupa Imbanavi, Masulai Meum, Bebe Grasa Hikuntra Abokale Hidraba El Atawi. SB Tawal, Zogi Sandra Ovijam, IPS Gimbia Makata Makoyaniva, Nasi Pung Homlum Tabuda, Mimum the Gipak Himani Ide. SB Tawal office the Nasi Pau missing Unabada, Zogi Sandra Ovijam High, Hingsagi Tabakas the Sienapus in Pakan Arabagasi no Halam Daida, Kongjom O Sikitim Amay Yauna Especial Red of Resinabasatake. No alam day pung makaram tarakada miyu ani asi pagat pangambane. Makoy ki matakta maran ki matuk ina chapchaba excel lokan na buhona ki bakaloy na. Makoy ani magtawal ki duty magistrate na puthok lava. Magistrate da puthok lava matung police custody detenamit mari ni rimal lautagre. Lainga ki office sing sayul amato tumit mangani kakaragani. Office sing amasung ayup pung mapanda ki mahisang sing ayup pung nifanda ki kahanan aba cabinet na warep laukre. Nongthom Bambirin ki Anirak Suba, Lenga ki Hanba State Cabinet ki from the Delhi ki Matogu Manifodasu, Essential Servicing the Akaiva Amatogan than Lenga ki. Office could Maksau Abadamit Mangani Kakta Matakto Nana Wari Blogre. State Cabinet me from the Tung the Maniford, Ekan Toki about Cerul Amakimatungina. Saigola Madamit Mangani Kak Government ki employees in Office Kazargasu, Office Cariban Missing Asimataman Kalagani. Ayuki Pung Mapantaki Office or Hogani, Masigal Witten the Miam Kisatoxas in the Kam Tengna, Kodong Chatabatoli Vazi. Yang lagi state asi the lady school sing ayuki pung ni fanta ki hona na basuari blogre. Ano ba system asi na government employees sing tabag taw badan ngahen gani. Makoy na tabag taw gi matam khara khara sangdok sera basu sa ulamada namin ni suti uyandu na masat ya na tabag taw jana ba khudong sa balay gani. Masigi sumatakte school kari fa agang sing namit jong pamatung tagi di makoy ingna sikna laitan la iba fangal gani. Bawasin na makatan hay ngasi cabinet mi from aduna Manipur po corruption later ba state amo uhena na bawa from kanagre. Masih tabak to on talk for jana bagi tambak anti corruption cell minister office the kining tidak yang cinon tabak to ngaman na bagi tambak additional SB amano sing police officer amatam pa yakre. Si minister da hay si have initiative as anti corruption cell gi sarko mo oira gani. Miyam na matam amade hekta wakalak pa yana na ba toll free number ama pangalagani. Business and Anti-corruption department su anti-corruption cell asiga funa tabak to minhan gani. Miyam gi mihut sing jawna kana gumba amatan chanja thumja gi tabak chataba yaroi. Makoy matak chapchaba tabak lokot gani. Manipur mayai cover drug tagi maning tamana ba anti narcotic task force IGV gi thakta leiba police officer amana losing halagani. Integrity leiba manpower sing hab sinduna anti narcotics division chak thokalagani. Satellite mapping tawduna popi pambi thabasing khangdok lagani. State da ingna signal laina ba tabak lokalagani. Arwibida content sing asigi marubiba pau khara asiba pau dam jariba Manipur local YouTube channel amadi Facebook page asidagi yang biriba punamu pataga jari channel asid atum ta kana rabadi subscribe to be subscribe to be ramaloina like and share daw su kawi ganu pramak pau amukhana taga jari